East Bimi Intabil Bisingbuno Maiting Kundesoina Taran Okjari Marakipao Miam the Pizari. Malim Gimapam Kayada Pangtuk Nabago, Ngasi Manipur Dasu, International Week of the Deaf People, Singani Kunmariki Tharam Ama, National Program for Prevention and Control of Deafness, National Health Mission Amadi Directorate of Health Services Manipur Nasinduna, sign up for Sign Language Right Haiba Hiramda, Chingmayrongda Laiba, Classic Grandegi Imperial Holder, Pangtukre. Thoramadu, the Health and Family Welfare Minister Dr. Sapam Ranjan, Health and Family Welfare Department Special Secretary Hungyo Warsang, Health Services Manipur Director Dr. Osana Hanbi, Director of Social Welfare Government of Manipur Director Ngangom Uttam, State Mission Director Dr. M. Dines, Amadi Rims Hospital ki Otorhinolaryngology Department ki Head of Department Professor Dr. T.H. Sudhiranjana to be Mitungen Oinasarukaki. Thoramadu Mailena, Health and Family Welfare Minister Dr. Sapam Ranjana, Chief Guest ki Warol Period High, Mioiba, Aikoina, Amaga Amagagi Marakta, Pau Photo Posing Tonaba, Ngamlabadi, Aikoi Maselgi Marakta, Nungsinabagicha, Wankat Pangami, Pau Fauna Naba, Honabada, Tungan Bapambakia, Sizinaba, Aikoina, Malimgi Mapam Kayada, Ubo Fangle, Asigumba Pambai Asi, Aikoipuna Magna, Kangba Matautai, Lunena Manipurda, Dengi Lena, Nabagichang Wankalagibasi, Tingna Bahonabada, Aikoikogi, Yumgi, Akoibada Ladyba, Idam Nalasingda, Ising Tunghanda Natamba, Yum the Seasonariba refrigerators, Maning the Tunguna Lady Basing. Ising sing, Nintina Siak Tobiba, Madi Tumba Matamda, Kankal Nintina Kanba, Miamna Kauta Bagaluna, Laina Simataukamna, Sandorak Pagi. Sandorakpagi haibagi matangda miyamda mamutana khanganaba honaba awareness kya piba tangai fadi haina su phongdoki thauba kan da mamangda thau ya da kai mari da pura khongsin bagi habit se akhoi gi da lay mamangda su kai thau ya da adu maning da su khangni ni ko kai thau ya da phone khongsin bagi habit se So it happens in some states kada thagani ngai no honking horn season of the state player. So sigumba kenozi akoi citizens the akoi sugumba wakal lon se later gadi the same this should also prove to be a boon for the for our people. Well the you have such a matter you must say already jam le an hong mo pai da sat ke bi abi mo ga dun hon je dun khong na ne. So sigumba kenozi se kara change to Obama Mathau Tai and Kanzai Manipur State Museum Linkat Kibaki Chahi and Kimanga Surapagi Foundation Day celebration Nasi Department of Art and Culture Amadi Manipur State Museum na Senduna Museum Masigi Auditorium Hall the Pangtokre Foundation Day Gitarmadu the Department of Culture Government of Manipur Commissioner M. Joy, Director K. Dinamani Amadi, Manipur State Commission for Women Gift Chairperson Dr. K. Sobitana Matangshina, Sip Case President Amadi Guest of Honor Sing Oina Saruyaki. Thoramatuga Mailenana, Manipur State Museum Curator Mrinasri Mairembamna, Fongdorapada Matamamagi, India Prime Minister Indira Gandhina, Sangha Biramba, Manipur Yamatangareba Museum Masigi Chahi Yankai mga mapong farak pagi mapokumonga mailenana thasigi kundagi hauduna numit humni chupna workshop on indigenous pottery making gi tharam amaso sinke pottery workshop adu sinbagi maru eba pandamdi manipuri culture da pokpadagi siba phawda changdraba yadraba polam amo oina chapu asi sijinai masida natana human civilization gi oina ahanba craft oibata natana archaeology gi oirabasyo backbone oiba amadi maitei ekhogi lining nation kayada changdraba yadraba posak amagom sijinaduna lagli maramaduna inkalagliba naharol singda chapugi kanaba asi ningtina khangnaba workshop adu pangtokpani lonena numit humni chumna chathakiba workshop aduda manipurda chapu saba mafam nipangi manungdagi mafam ahum andro nungbi amadi Thongjawgi mafam singdagi lakpa miyoi singna chafu sabagi khenaba dusu utki haina phongdoki so bangarang na koina thongjawgi se koi workshop se chagi mase chafu sabagi khenaba different techniques mai ikpa na loisalaga loina ma utkhre se participants yam thawai yaungna mapung phana koi tawre ngasi gi foundation day asi numit se koi formal function ma tawraga han kai pottery workshop ta sa ki chafu sing adu koi ngasi exhibition uchagani aduga
adu ucharaga khoi formal function ama tawraga khoi department sigi khoi administrative head oibiriba commissioner sir M Joy Singh adagi department gi director sir Yedina Mani amasung khoi matam amagi khoi director oibirambi mafam asigi su khoi kuina sangna curator oibirambi chema Sobita ahumna ngasi chief guest president phamlang engsilaga khoi sik program se haudok sagan Kakching district ki Laimanai amadi Langmaidong da Chandel ki district ki Laimaton Chingsang paring dagi sakang dabasing na ngarang numidang nomay kaptharak padagi khulngapa singa handuna kapna kre Manipur da Myanmar dagi ningthina train tawraba koki khulai paiba chamapan khulai kya galone na sangsin kre haibagi miyam ki mi paiba lairingai amadi security ki akanba section thawang lokhalingai cherakta ngarang numidang Laimanai amadi Langmaidong da nongmai kaptharak pagi thawdo asi thokibani ngarang numidang pung nipan lom taba aduda Laimaton Chingsang dagi nongmai kaptharak pa adubo mafam aduda khulngakna leiba singnasu handuna pungkhayamarom nongmai kapnaki thawdo aduda sopan yawbagi paw leite nongmai kapna bagi paw fangbaga Kakching district police ki masing yamlaba personnel sing lakna Laimanai amadi Langmaidong gi miyambu ngak senbagi thabak jathaki lonena ngasi ayuk anganbada Kakching district police ki SPTS Brikamji ki meeting makhada Kakching district commando ki OCS Birlana luchingduna Kakching police Waikhong police Yangnam police BSF amadi Assam Rifles ki apunba team amana ngarang nongmai kaptharakhiba Chingsang paring amadi Chingkhong Chingyada leiba Litan Kom village yauna mpham kyada pak chana ngasi thiba humbagi thabak jathaki thiba humba duda mipha mipun yawkhide nongmai kaptharakhiba do kanana no haiba khangba ngamdri Waikhong police station na su thawdo asigi matangda case ama lokatna mari makong thijinba hokre Dr. K.H. Ratan Kumar ne iba Imaging Manipur haina mingthonba laik ama Manipur Historical Society na sinduna JN Manipur Dance Academy ki auditorium hall da hongnabi matung ina phongkre laik phongbugi tharamadu Manipur Technical University MTU gi former Vice Chancellor Professor L. Tombi, Manipur Historical Society ki Vice President Professor N. Birachandra, Manipur University ki former Dean Professor W. Nabakumar amadi Archivist N. Indramanina Mathangsina Chief Case President amadi Guest of Honor oina saruyaki. Tharamaduga mailenana like adugi aiba Dr. K.H. Ratan Kumar na phongdorakpada Manipur ki history ki matangda tongan interpretation kaya thogliba sida achumba lanba kaya yauri haiba singasi achumba singbada yumpham oiduna ifam thoi like asi mamangda mahakna ikiba article singdagi akakna na hiram kharagi oina khomjinduna puthokpani like asina hagolakliba naha singda Manipur ki history amadi culture gi matangda kanaba kharatang oirabasu piba ngamlabadi like asi phongbagi mahayali haina lowani haiki lonena lam amagi history nainaba matamda representation amadi interpretation asi yamna maru oi historical facts sidi lengdana chumba oina adumak lei adubo madu matau karamna aikoina interpret tawi haibaduni yamna maru oribasi hainaso mahangna makhata na phongdoki severe punishment period aduga loina na ningthong sa ke ama aduga Manipur gi nobility mayama adigi akoi officer ke ama madu koi kalapani da Husband and the man in Nicobar and Kalus at Musi, you had in the exile to him. Adu Akogi Manipurgi narrative Peggy, Akogi Manipuri Moina, Akoina interpret the woman the day. Musi, Akogi Manipur, Sigi, Nintambangat, Nenaba, Manipur, Lepak Sigi, Akogi Kingdom Masi, different town, never did the Mata, Matai Katkivani, Atuna Musi, Martin and Lorin. How the historical fact to the lay. Interpretation the Kinabutune. I don't know how we interpret everything Yam Namaru way. I don't know how Masigi, a person of mother and Mukoto Segaman, I have it the Quiggy, a quick Wakala colonial mindset. Masi the Yaki Torapama, a quick Sangi Havana, and the interpretation Yamaru have important.
Aryan Theatre Imphal Linkhatkiba Jahi Marifumapan Shurapaki Mapu Kumon Thorum Ngasi Achamba Thorum Amagalonina Wahing Bamlekai Yumjau Layambi Community Hall the Pangtokre Thorumgi Manung Chana Lakidraba Theatre Group Asigi Ahal Laman Artist Singi Mafom the Langban Haikat Lekatamduna Tarpan Katkibagalonina Senior Artist Manga Laisram Tombi Singh Mungjam Churchan Singh Soyam Chandrakumar Singh Angom Thavale Devi Amadi Furai Latpam Bijya Devina Bijya Devida Achamba Kudol Tamduna Ikaikumna Utki Haina Aryan Theatre Secretary Dr. Shoro Kaibam Sushila Devina praised the Thador Pachel Amadahari. Manipurda Sapaba Puthokna Pandamda District Amateur Bodybuilders Association Dabba Manipurna Sinduna 9 Mapan Suba District Manipur Label Mr. Shapaba Contest Lisingani Kunmari Oinam Mamang Lekai Laipam Irima Community Hall Ngarang Pangthokre Tharamaduda Oinam Yasigi MLA I Nalini Mabagi Vice President Dr. R.K. Harshyam Amadi Manipur People's Party ki President S. Brojen Mangangna Athoiba Mitungnen Oina Saryaki Competition Aduda Men Physics Contestant Kunna Athoy Hen Tanaki Contestant Asigi Overall Champion Kiranjit Nongthumbamna Taduna Chahi Asigi Mr. Shapaba title Loki Maraki Pau Pizza Matang se Loshinjari Meeting Tabir Basing Bukurumjari